Security Force na ching amadi tamgi chingningai oiba mafamsingda thiba humba ki thabak chathabada lona thingkraba tongan ba lalahulup ki member kaya ama fagat pangamkhre haina Manipur Police Control Room dagi thadorokpa cherol amana khangalakli cherol asigi matungina ngarang July 18 ta lona thingkraba lalahulup KCP taibang nganba ki active cadre ama Kakching District ki Tezpur IVR dagi fagat pangamkhre mahaki maming Haipurjam Somorjit Singh alias Ningthau Chahi Kuntrani mahak miyam dagi sel khaibada chenaba miyoi ni hairi nakal amaromda haukiba July 13 ta India lenga ka peace agreement taunariba lalahulup UNLF panbai ki kadar mari chingmairong dagi fagat pangamkhre hairi faraba sing adudi thaunaujam Gopen Singh Chahi Kuntra mari naurem ningthauremba Chahi kunmanga arambam tom maitai Chahi Kuntra manga amadi Laistram Dosni Kumar Chahi kungani pani faraba miyoi mari asi nomai kapsin bagi thodok amada chenabata natana nupi oibagi ikai furuk nang hanbada chenaba miyoi singni haina cherol asina makha tarakli Prime Minister Narendra Modi na chair lauduna ngarang numidang New Delhi da pangthokiba Chief Ministers Conclave ta Manipur gi Chief Minister Nongthombam Biren su saruk yakre Chief Minister Nongthombam Biren na party gi ideology ngakna hanba laitana Manipur miyam gi damak to hotnari haiba wafam ha ki social media da post thagalaki Leibak asigi tongan ba Chief Minister Singh amadi Deputy Chief Minister Singh gi oiba mifam aduda Prime Minister Narendra Modi BJP gi Chief JP Nadda Home Minister Amit Shah amadi Senior BJP Luchingba Singh na saruk yakhi mifam aduda PM na tongan behiram singh gi matang da wangangki PM Modi na mahaki social media post amada thagalakhibada afaba lengaklon ama semnabagi damak party na lepalaitana hotnaduna miyam gi apamba thunganna bo hotnari haina phongdorakli